Minister ga virtual online interaction forum pangthokre. District Sport Development Foundation works and Youth Affairs and Sport Minister Govindas Konthosan announced the Lenana India ke Satla PV Sindhu Singapore Open Super 500 tournament ke financial crate. House of Pausan and Pizari Handakta Haidokiba High School Living Certificate Examination 2022 ke result lenga ke mahita pam sange mairu isang chada humpugi mathakta mai pakpa ngamlak khibada lenga ke sintak pasangda harawa amadi puning thoga phongdokre. Ngasi Imphal gi TZ Skunda numit tarani chatharakpa phase 2 training camp valedictory program da sintak pasang aduga sintak purin sangi graduation day ceremony da wangang mada Chief Minister and Bidena puning thoga ba waphamasi phongdokibani. Chief Minister and Bidena Haikibada Lenga ke Mahiluisang Sangda Satrasang Mengsan bagi chang Jada Kamapan Hengale Skun Paganahan Safe Mission Sida Star Education Manipuna Chogatodang Amalobangalona Anova Amadi Toktopa Education System da Ongba Amapudak Lagani Tazik Pongdoki. Chief Minister and Bidena Makatar Duna High COVID-19 positive Obagi Chang Wangkalapa Asagi Jackson Torang Oina Chay Taranipan Suraba Amadi Matake Mahiru Kudimapo precautionary dose booster dose kaptang na wabil tawki. School of Haganan Zine Guna 2018 the School of Haganan Zigi lost of the City Kayanari. School of Haganan Zigi moments in Lapodagi, Ecologic Government School in San Basi 29% increased over 29%. And I also want to congratulate the common school teachers. Those who produce the ISLNC pass to win. We have crossed 60% this time, after 10 years ago. We have crossed 60%. Taramada Saruyakiba Education Minister Tonazam Basantana High, Chief Minister and Bidena Hodokiba School Paganan Chief Mission Asi, State Education System da Achowa Ohunga Purangnaba Police Makalamani, Loinana Star Education Manipuna, Lengake Police Asebo Kumang, Chopsana Bohnabada, Mating Oragani Hana Tagapa Pondoke. Nasiki Taramada Education Ge Commissioner H. Gyan Prakash, Director L. Nandakumar, State Project Director SSM Jadio Kiana Charuaki. Ngasinung Timpung Anirom Tabada CDO Unit Kaksang District Kangbu Amana Palen Police Station Gi Apun Bakangbu Amana Palent Maning Lekai the Lepi Balakovi Amagi Yumdagi Yamlaba Indian Matter Foreign Liquor Amasung DIC Liquor Pagapagam Le Haidi Pagalaba Indian Matter Foreign Liquor Sanka Adudi Blanders Pride 375 ml ge likli kunmari Magdual 375 ml ge likli chamaga marpudra nitoy Magdual 750 ml ge likli kontrataro Royal Stake 350 ml ge likli kontrataro Royal Stake 375 Nipunipan Officer Source 750 ml ge likli kontrataro Officer Source 375 ml ge likli Nipunipan Sterling Reserve 750 ml gi likli Marpatrataro Sterling Reserve 375 ml gi likli Chahunga Humpo Allmark 375 ml gi likli Chaniga Tarataro Allmark 750 ml gi likli Marpatrataro Knox Beer Kent Kunmari Tubok Beer Kent Chamagakun Amasung DIC Liquor Liter Chamaga Marpuni Hairi Pakalaba Miyoi Amade Polam Singh Excise Station Palenda Makataba Tabak Laukana Bakusina Kre Haidi Mayaka Basinzak Marupangna Mutatuna Tinsang Kaisandaba Lamdamba Ama Puraknaba Pandamda Chirapo Youth Development Club CYDC Kangaba Patri Sarapo Laika Tawal District na Matam Karagi Mamandagi Mayaka Basinjak Drug Fabayon Batingbage Kongsangda Pagalaba Brown Sugar Syringe Heroin Powder Kara Yauna Mai Thaduna Mangtahan Kre Haide Club Asina Hosek Pawada Draka Konana Paraba Mioy Jamarom Wakal Tahalaba Matunda Rehabilitation Center Sangda Thamkibalai Kre Makatana CYDC ke Anti-Drug Cell na Manipur Lenga ke Si Minister and Birenge War on Drug Mai Pahanaba Konabada Atoba Mateng Pangani Haina Club Asage Executive Member Kundrakpam Zerkama Maitena Pondorakli Sina Changsilaiba Drug Tinba Amazung Yonba Gi Hongjang Asida Tingbagi Hongjang Asida CYDC ke member Anti-Drug Cell member Kanguna Hojik Pawada Miyoi Chama Hena Pagat Kre Hariba Pagat Kiba Miyoi Singase
ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯇꯥꯍꯟꯗꯨꯅ मागी मरी लेनबा रिहेल्प सेंटर सिंगदा माबु हानगी पुसिदा हंगन के सीएम एन बीरेन सिंहाना चंगसी लेबा वारोन ड्रग की खोंजन सिदा अखोगी क्लबना ngasi bawda mateng pangduna lakli amadi akhoi magi khongjang asida miyoi chama mu hena phagalaga real center da thamgrabai matung jida makha tana chief minister gi khongjang sibu sogar poina akoina mi bu phaba adagi wakan tahanduna real center singda hanagi puchida halagnaba thamba haiba khongjang ngasi Jiribam district leriba industrial training institute ITI ge institute asi Listening ne taramathoida saramlaba matung sangha biramdana lady haina Peace and Development Association Jiribam PADA ke secretary Y Asokumar Singana wapam sing asi pomisinga unaba amada phongdorak kibane mana makatana hai kadamtala khul asida ITI institute ama sabiram laga inauguration tawdana thamlamle amaramda Jiribamda ITI institute ama matam kharage mamangda mafamba amada vara rent Lautuna matau Mafigan Amaramda Jiribamda ITI Institute ama matam kharage mamangda mafamba amada bharada lautuna matau torami adubo lesangani taramapanda hariba institute aduda superintendent oina thopuramba aduna pension chapa matamda ITI as munkre institute ase mathau Toholabadi Jiribam Kaktanatana Yimthang Nariba Assam State Singdasu Mahiroi Kea Ama Lakadoribani Maramasina Chief Minister and Birena Miang Sangviduna Institute Asibu Hingan View Haina Pundorakli Jiribamda ITIC Renta Barada Tauraga Lerami Mafam Mamada Adusu 2019 gi Marsta Madugi Superdendu Penjin Chatkibada Madugi Bharat yaidisu mudkhare haitare thangre makhatana satr sing puthomba khutomba du tokhre aduga building complex mana 2011 dwaidagi adum hangaga sabadi loraga pasa mayam changna phajana saraga compound phajaba complex ma aremda mang tadun leire hujik phawba sida koina ikai khumna jaraba khoigi honorable CM inawbungo Sri Birna puning Changchan biduna miyang changviduna kadaidano sothariba kadaidano horiba si function tawdana lerise miyang changbiu hingadhan biu chhatra jiri gi mayam ma buthoan biu ITI si tamnung mayam lei thangnaba state singdagi chu tamnung mayam lei wahi asini Lebagasagi mapampa keada pangthongnariba Indian Council of Agriculture Research ICAR linkha khibage marpudara mari suba mapungmi ke palan amadi Doubling of farmers' income DFI Oidaba Lomi Sangha Union Agriculture Minister Gabarjan online interaction ge tharama mangasi Rice Research Station Wangbalge conference hall da pangthokre Manipulenga ke agriculture loishang ge makhada krishi begin kendra KBK Thawal Sindna pangthoki ba tharampa aduda deputy commissioner Thawal Hantem Subas IAS Kangabo part 1 gram panchayat ke pradhan Srimati Ningthozam Ombi Maladevi Ras Research Station Wangbalge Ras Breeder and Kumar Singh Amadi KBK Thawalge had senior scientist Dr. S. Jasmaranina Athoiba Mitungna Sang Aina Saruyakhi Tharamaduda Saruyakhiba DC Thawan Subasna Lomi farmers Yaudana Chokatba Kunai Ama Semba Yadavanina Equina Lomi Singh Ikai Kumnava Amadi Makoi Kidamak Southopam to E Lomi Singna Loksangyan Kya Logduna Hena Sakaba district Ama o Henaba Equipuna Honamina say Hina Bildoki Ngasaki Palan Toramba Duda income double order district Sigi Lomi Tamaganifu Marina Sadok Yakibakaloinana Unit Agri Minister Ga Bergent online interaction get Tharamama Supangtoki Lomi I have a function within the Lavani, Lomini, Higher Yapon, the Kandam, the DIC, Dama Sopo Sakaponi, and I function within the Mahajabli, maybe the Lomi Yavana, Farmer Yavana, maybe society, the Ipia, the point of Purava, my am sister, the Lavani, society of the Manipur gi leriba BDF singda hozak matamga chanaba kusuman PPU amadi makoige aphaba lambi sembiu hana
Bisnupur District VDF Guardian Association Sinduna ngasi Bisnupur District ke tonga ma mafam ani Phubala Market Set amadi Oinam Bazar gi Imam Market a wakan bifam phangki bagaloinana kolauke sulaukre ngasige wakan mi phamp aduga mari lenana Bisnupur District VDF Guardian Association ke secretary Konjangbam Suchitra Devina media da phongdokibada BDF personal singda sarkana tha amaki piriba honorarium asi yamna yamde masina maram oinaga yumpa amapubada khudong sadaba kem ayonari angange lairik tamba ana ek yawba matamdadi phangliba paisa khara singna konadre masida lengangna miang sangbiduna lambi sorokta thawai yauna matau tawsariba personal sing asage puning thagwa oina matamga chanaba honorarium PPO BDF Singbunung Sibiu Gamena Nongmadi Makogi Yingbirakane Haibagi Asada Matam Kiage Mamangdagi Tabak Tawsaraklabani Masigi Oina Tainabada Lengana BDF ke Wata Vidaba Asilabak Tibani Abhava Tabak Taurabasu Singta Vidaba Asik Pendre BDF Singbunung Sibiu Lengana Ming Sangbio Amadi BDF ke Masamasu Singbo Hinganbio Miam Rakta Tinba Nganmambio Haina Makataki BDF oirban makoigi nupi singse akoidi yamna khangbada yamna ware aduga awatpadana pik thalabanina akoise wakalse yam nungaitreba lairiba department khuding makidi akoi 6 pe yaure 7 pe yaure aina pasam yam ma nungai na masa masu semnariba akoisu isa isu singse asawa exam thaningi afaba lai afaba mi oihaningi hairiba mayamse akoina government gi side makoibu nusibiyo Bisnupur District VDF Guardian Association asu akoi government gi side VDF singbu nungsibiu makoi su thagi matam thagi sanaba kusuman se bibiyo kusuman se asuki matik pik pasina akoi hujiki matam ga yamna sanadre aduga isa isu singsu tha pangamdre maram aduna makoi na miyeng sangbi le haraga akoi gi VDF singsigi masa masu singse akoi su hingan biyo haibane ba sengna Manipur asi India ke oina sports ke power house ne haina masak khangbiriba amade Manipur ke sports ke lamda hanna develop leina bai India government na paikhalapa tharange makhada Manipur ke ahanba oina district sports development fund lopa lakh kont youth affairs and sports amade works minister Govindas Kontausam na ngase launch tawkre district ke youth affairs and sports na sinduna ngase DC Bisnupur ge conference hall da pangthopa launch tawbage tharampa aduda youth affairs and sports amade works minister Govindas Kontausam DC Bisnupur Al Bikram Singh district youth affairs and sport officer Bisnupur YEBM Devi district asage manungta laiba club organization loinana sanaroi kyabu sangkaliba mihuda kyaso saruyake Tarong Madi Lenana Minister Govindas Kontausam na Pongdokibada Lakatari Basahi Lisangani Kulumdoi Pawgi Manungda Phobalada Laiba District Sport Complex Asi Loishinaba Honagani Manipur Asi Mamangaitike Hona Tabaka Ama Pangtobada Bomna Horaka Polau Bina Loishin Bagi Chanabi Asi Tadolasi Manipurda Pabasanaroi Kia Lay Habasi Bharat Sakana Kange Kelo India Ge Subdivision Humpumare Kangapada Manipur Su Yaurabani Pongdoke Manipur State Sumanglela Council amade Theatre Mirror Imphal Anina Punna Khusamnaduna Iboyama Sumanglela Sanglenda Sathadiba Kunipan Suba Moirang Porbada Yumpham Oiba Tha Amage Training Ge Manung Chananumin Marini Chathakadava Festival of Narrative Art Form in Manipur Haudokrai Tharamasida P. Bilas Director Jan Manipur Dance Academy na Thoiba Mitung amade Amp Punimachi Lema President Manipur State Sumanglela Council na Tharumapu Aina Sarugake Atoiba Mitungi Warol Piraduna P. Bilasna Haikibada Hausake Matamda Punamangna Kauna Kraba Art Form Sink Asi Kalodava Yade Haiduna Hagulagleba Artist Singda Uhanna Bagidama Festival Ama Sindi Basida Pungninda Penba Poi Trainee Singda Poktak Piraduna Mahana Haikibada Ladyba Oza Sink Akanga Ai Shingdage Taxi Kase Kangba Tamausi Haike
ngasi ahanbagi oina pena phamsaka amade khongjam parba hariba art form singka asige masak singda yimpham oiba kudol tamke makha tarakpada lairik haiba thiba wari leba mahabharata amade maidai puya wari leba pangthokhe Moirang Kendra ki manung channa leidaba Kwakta Municipal Council amade Kwakta Gram Panchayat ki manung fauna chatuna thanga kendra ki Moirang Kuno tariba kilometer mari hana sangba lambi HE chahi kya ge mamang dage hauna sembidana leramba adu Manipur ki Chief Minister N Birenge miyang makada Moirang Kendra ke MLA Thongam Santina yengsinduna semliba asagdamak Chief Minister amade MLA Moirang bo thagachari haina Kwakta Gram Panchayat 1 number 6 ke member Muhammad Abdullah na phongdokre ngasi Kwakta Municipal Council amade Kwakta Gram Panchayat fauduna chaliba lambi amade Kwakta Gram Panchayat loinana thanga kendra ge manung channa leiba lopari kya gi ising lakpham bo oiriba masem lok marind yangsin bage kongsata Muhammad Abdullah na wafamase phongdokhebani Muhammad Abdullah na makatana hai didim lambi tigi Sanglakliba lambi asi sangai festival nangnaba hanna leiramba lambi adudage fit 2020 pakto handuna lambi ase punna fit nifu pahle lambi ase pakthoklaba asegidama Chief Minister bu thagasadi adubo lambi palapa asina lopari lisengke hanna leirba lopham singda ising phangdamke awaba mayungna hangadore maram aduna Hairiba labi asi sanlingai matamda ukru natraga kalbar sing mafam sana hapiragadi lopari kaya asida ising phangani hiram asida Chief Minister na miyang jangbinaba abal tawraklei Hairiba ikhoi praja sing tera khomsang bidagi marang phulong phauta riba lambi sigi nak eta leiriba ikhoi praja podmakta ina haijening badi lambi si chawthorpa matamda ikhoi tunggi generation gi khalla kanda chawthorpa sigi damakte ikhoi harau phongdok kadabani aduga cooperation piraga ikhoi lambi thong si maram chana seman loksi hai wafam si ai mayamda press media gi thongda haijai Punjab National Bank ke khudangda Bajaj Auto Rickshaw ge oina launch mela demonstration amasong customer meet ke chawram amanga se Bisnupurda leiba Kiamba ningsing sanglana pangthokre Manipurda leiriba thabak phangdriba naha kyada masake santok leina imung manungge mateng pangba ngamhanabage pandamda Manipur Motors na sintuna pangthokeba tharambadda Punjab National Bank ki AGM and Circle Head Impulse Circle Manish Deva Burma Chief Manager Business Stephen Imol General Manager Manipur Motors IC Gent Bishanpur Awang Auto Association ke President Azet Khangembam Executive Member Bishanpur Awang Association Kanthau Amashung Bajaj Auto Limited ke Certified Service Technician Tombana Athoba Mitunglen Oina Saruya ke Tharamadutta Saruya ke ba Punjab National Bank ki AGM Manish Deva Burmana Founder kibda bank haibasi acho achang sinjau paibu singidamak hangba natte lomi sinmi nomagi thabak su nomduna yum puriba paisa taliba mioi singidamak saving tawtuna amade loan dage bank take loan lotuna matam chana bank ke paisa singbakaloinana isa ga chanaba sampam sing bank take lotuna chakhanaba amade nungaiya phana hingnana bagi dabak bank sing laibani maram matuna larik laishu haidaba sarkar ke thabak tahotraba nahar singna araiba amade paisa yamna changdana auto rickshaw loan lowiduna isa ge semin loan semnaba honabada mateng oina na bagi damata ngasige tharamase pangthopane haike ngasige tharamadda Bisnupur jaga ke thawayauba naha singka amade housing auto rickshaw thotuna imung manung puriba miyoising yauna auto rickshaw association ge thawike asu saduya ke Punjab National Bank definitely help the rural people and the rural youth people of the Manipur, and we are committed for this. We have established an administrative office in Imphal. Recently we opened this office, and this office is the organizational setup with the 3 states administrative office here, which is headed by me, and I am concentrating on this type of development activities, especially where the rural people, rural youth are, they are wanted to easily avail of this type of loan.
Rajya Sabha ki member amadi hanigi Congress leader Kapil Sibal na haikibada Parliament House manungda MP singna protest over yaroi hairibasi yabangamloi BJP gi rule na cooperative federalism bo coercive unilateralism na onthokle thakare ki mamangda Congress tagi toktuna hosek independent Rajya Sabha ki MP oiriba Sibal na makata na haike power sumna dege power khakki dabakta constitution bu ikai khumnadre state singna makoi gi mot phongdofam amasung demand tampham oiriba planning commission gi mahuta NITI ayokna mosingkre hausa khana nainaba haibadu laikhidre wafam ase Kapil Sibal na the discourse 2022 haiba federalism da pangthopa seminar amada sarugya haikibane politics of center na constitution ge mahuta state singbo lengagle Governor Samasung Saturn Agency Singe Office Singbo Gamen ki long arm oina seasonary Parliament protest over yaroi hainanga sittingly Nomadi Levasada protest over yaroi hairapayai Lok Sabha Speaker Ombrilla na haikibada Parliament protest over yaroi haibiki notice asidi hana piramlakadabane July ki tangkuna pangthokadariba Sri Lanka ge anova president khanbagi mikhalda mirep mari sugadari hanage president Gotabaya Rajapaksa na phamta do khibadagi hangduna leiriba pham azage damak anova president ama khangadaribane mirep mari adudi hausai acting president Ranil Wickremesinghe opposition leader Sajid Premdasa Marxist MP JVP leader Anurag Kumara Disanayake amasung SLPP deke tokhaita khraba Dullas Allahab Peruma amadi anova president adugi term lesangani kunmarige November phawbani Minetarahum doi chatakhiba parliament ke special session da parliament ke secretary general Dhamika Dasanayake na haikebada President ke pham hangduna leire miyamna akanba mongda protest chatarakpadagi hanage President Gotabaya Rajapaksa Sri Lanka thadokna Maldives ta chengkhre matungda Singapore da lai haire Gotabaya Rajapaksa na President manungda Sri Lanka da economic chauraba crisis ama thokhibani Hauzak sanabagi pauda India ke Satellite Double Olympics medalist PV Sindhu Singapore Open ge financial mangangkhre PV Sindhu quarter final da China ge Han Yu bu taratret kumathoi taramapan da maithiba piduna semi final yorakhibane ngasai semi final da Japan ge world number 37 Sena Kawami ga sanakhibada kunmathoi tareta mine kuntrani thoi sanabada straight thoiduna Singapore Open Super 500 tournament ke financial mangangkhre hausek arabada maroi bapau amone pizari Lenga ki mahilosang singda sada kumapan mingchan ke sang hangalakle haina si Minister NBN Pundokre Indian Council of Agriculture Research ke Marbudara Mari Subha Mapuni Metharam Pangthokna Union Agriculture Minister ga version online interaction forum Pangthokre District Sport Development Foundation works under Youth Affairs and Sport Minister Govindas Konthosan announced the Loinana India ke Satla PV Sindhu Singapore Open Super 500 tournament ke financial crate Image PAODAM ngasigi de matang asida luijare miang tabiri bisung ba mukana khulumjare